Akasbani Imphal Moirangthem Ibehaibi na pau pajari ahanbada maruiba pau Manipuri Bidhan Sabha na ngasi tongan ba bibak singgi demand sing khanagani har ghar tiranga gi thoram Maibam na pangthok minanaba Mukhyamantri Nongthom Birena appeal tawri Manipur da COVID-19 na naba miyoi 63 ngarang naba phakre naba phabagi sang chada marpuda nipan dasmik sino nipan da leire amasung Commonwealth Games ta Bharat na sanagi takman ahum lupagi ani amasung chenjeng ama punna takman taruk phangle Manipur Bidhan Sabha na ngasi tongan ba bibak singgi demand sing khanagani bibak sing adudi Police, Vigilance and Anti-Corruption Department, Fire Protection and Control, Jails, Home Guard, Rehabilitation, amasung Relief and Disaster Management na chingbani. Forest Environment amasung Climate Change Mantri Thongham Biswajit Chingna ngasi Manipur Bidhan Sabha da haikre Imphal East amasung West ki Reserve Forest Area da ain kaina lam khopchil lambasing takthokna bagi thabak sarkar na kanna honari JDU ki MLA Khumuksam Joy Kisana Imphal East amasung West ki Reserve Forest Area da oiriba phibam gi matang da hanglakpa wahang amagi pakhumda Siri Biswajit hai jila ani asigi Reserve Forest Area da environment kanna bagi damak uchara kaya thabagi thabak sarkar na kanna sili mangna hai ain kaina lam khopchilambasing takthokpagi thabak hore adumoinamak court ki oiba case khara lakpadagi takthokpagi thabak asi khara tapthabani adubu lam khopchilambasing makhatana takthokpagi thabak atuba matamdagi hauragani har ghar tiranga gi thorum mai pakna pangthok minanaba Mukhyamantri Nongthom Birena appeal tawri social media ta thagat pawarol amada Mukhyamantri na hai leibak asina ningtamlakpa sahi 65 surakpa azadi ka amrit mahotsav ka mari lenana tha asigi 12 dagi 15 phawba nimit humni chupna leibak asigi yamthong khudingmakta jati gi machu ahungi phiral thetuna pangthok kadoriba har ghar tiranga asi raija sitachu mai pakna pangthoknaba sem chare mang hai palan thorum asiga mari lenana kala संस्कृति की ओइबा थौरम कयासु सिल्ली पालन असिगा मरी लेनबा अखन्नबा शॉर्ट फिल्म मचु टीवी दा उटननबा सरकारना होनरी मियामना पालन असिदा सरुक यादुना चावरबा लेबाक असिना अखोइगी थौना फरबा इपाई पुचिंगी मफमदा तविमल फंगबा उटकदौरिबा थौरम असिदा सरुक यामिनासि हाइना मुख्यमंत्रीना फोंदोकली अमरोमदा प्रधानमंत्री नरेंद्र मोदी ना आजादी का अमृत महोत्सव सही पालन थौरंगा मरी लेना मियामना हर घर तिरंगा की इहौ असि हेना मपांगल कलन्नबा अपील तौरी श्री मोदी ना अगस्त 12 दगी 35 फावगी मनुंगदा यमथोंग खुदिंगदा जातिगी मचु अहुंगी फिराल थेटपिनबा हाइरी थौरांग असिना अखोइगी जातिगी फिराल हेना नक्सिनबा मरी थंबा ngamlagani Imphal gi CID office da hokiba ehing nongyai matung pung ani makhairom tarakpa dwaidagi khangowdna mai sakpa hawrtuna hawrichu mai kanbagi thabakan jathari Imphal fire station dagi phangba pauna hai mai sakpagi paw adu hek phangbaga fire tender amadi masing jamlaba fire fighter sing sangchinduna mai sakpadu muthatna bhawanaki hawjing ehaki mamangda phangba paw phawbada mai kanbagi thabak adu makhatana jathari hairi hawjing maki oina mai adu kadaidagi kamdongna chaklakibano haibagi maram kanna thejeli malchang kaya yamna mang takrabagi haibadu hawjik phawbagi oinadi khangba ngamdri थासिगी मरीदा पांथोकदोरिबा मणिपुर इंटीग्रिटी डे की थौरमदा मियामना हिकत लेकत तमदुना सरुक याबिनाबा ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुकोना अपील तौरी लुप असिना थोपा चेरोल अमदा हाई इंग्लिशिंग समापन मरपुदा तरेट के अगस्त मरीदा मणिपुर की अपुनबा सक्तम अमसुंग ngamkhai kaibe yaroi haina amukona sinduna Imphal da pangthokiba miyangi achouba khongchat adubu ningsingtuna thoram asi pangthokadabani Imphal ki Manipur State Museum ki manakta leiba integrity pillar da namit asigi ayuk pung mapal taba matamda miyamna haikal lekat tambagi thoram pangthokani hairi All India Radio Imphal gi Regional News Unit da Manipuri Pawgi casual editor khara assignment basis da lawgadawri Maigi tha graduate oibaga loinana journalism da sahi amadagi tadana diploma paiba amasung radio natraga television da e pawga mari lenana thabak tawrakpa miyoisingna pham asigidamak drakas thaba yagani application form website
www.newsonair.gov.in natraga www.prasadbharati.gov.in dagi download tauba yagani tabiriba pawase akasbani Imphal dagini Manipur COVID-19 naba miyoi humdramari ngarang naba phakre naba phabagi sang zada marpudani pan dasmik sinoni palda leire Raji Haksel Vibakna ngarang numidang wairam thokpa cherol amada hai hokhiba pung kun marida miyoi kuntra taret nongna COVID-19 positive oikhi machi tharaga raija sigi oina hauji phawda positive oiba apunba masing lak ama lesing kuntra mapal subna humdramari sukre madugi manungda naba phakhiba apunba masing lak ama lesing kuntra taruk sabri subna mari sukre hauji active case masing sanga nipoma thoi leire Raija sigi oina hauji phawda vaccine dose lak kuntra ma thoi lesing manga samapan marphudra manga kakre madugi manungda ahanba dose ki oina lak tara taruk lesing tara mari started mudra humdoi ani suba dose gina lak tara ni thoi lesing marpu taruk samapan tara taret aduga precaution dose gina lak ani lesing mari sahum subna manga yauri ngasi gi oina vaccine dose tara ma thoi kakre Azadi ka Amrit Mahotsav ki khongjang mai pakna sangsilakpada Pradhan Mantri Narendra Modi na nungaiba phongdokre Pradhan Mantri na hai Azadi ka Amrit Mahotsav ki saruk ama oina leibak ki tongan ba mafamsingda tongan ba thorong kaya pangtokdana miyamna hupna saruk yaduna mai pakna sangsili mahna hai leibak asina ningtamlakpa chaihum 35 surakpa asida mipum khudingmaki thamhoida chawtok chaba poi leibak asina ningtamlakpagi nungaiba du ngasi ki miyamna chawtok chaba pokjari Lok Sabha ngasi pochai mamal hengalakpagi matangda khanagani Sabhana ngasi Central Universities Amendment Bill 2022 amasung Wildlife Protection Amendment Bill 2021 chu khanagani Weapons of Mass Destruction and Their Delivery Systems Prohibition of Unlawful Activities Amendment Bill 2022 aduga Indian Antarctic Bill 2022 ngasi Rajya Sabha da putoktuna khanagadori Birmingham da chathiriba Commonwealth Games da Bharat ki asinta siholina nupagi weightlifting gi kilogram 100 gi kanglupta sanagi takaman amaga phangle mahangna snatch da kilogram 195 amasung clean and jerk da kilogram 100 punna kilogram 130 thangatke games asida hojik Bharatna sanagi takaman ahum lupagi ani amasung chenjegi ama punna takaman taru phangle Commonwealth Games saruk yariba lebak asigi sanaroi singna takaman kya lawba ngamlakpada Rashtrapati Draupadi Murmu Pradhan Mantri Narendra Modi Sports Mantri Anurag Thakurna mai paklaba sanaroi singbu thagatba phongdokre BJP gi makok thongba luchingba amasung kendra gi mantri Amit Shah na hairi Pradhan Mantri Narendra Modi gi luching makhada lakadoriba 2024 ri parliamentary mikhal BJP na sabchana thengnagani Patna da numit nini chatharakpa BJP National Executive Committee gi miphangi ngarang loisinba numitta wangangbada Shri Shah na hai Pradhan Mantri Narendra Modi gi luching makhada kendra da sarkar pairiba BJP na singthaningai oina chakhut thorang gi thaba kaya pangthokduna leibak asibu chakhut lambida khumang yangna changsinba ngamle Mang hai lakadoriba mathangi parliamentary mikhal dasu BJP na chauna mai pakpaga loinana soidanamak sarkar semba ngangani thoram aduda saruk yakhiba BJP gi president JP Nadan hai lebak asibu sakhat lambida mai pakna changsinba ngangadoriba asi BJP dol khaktani lakadoriba mikhal singdasu BJP na chauna mai pakpa ngangani Enforcement Directorate na Patrachol case ka mari lenana Chief Sena Luchingba Sanjay Rawat bu wahang pahong chathakre ngarang Enforcement Directorate na Mumbai da leiba Sanjay Rawat ki yumda money laundering case ka mari lenana thi humbagi thabak chathaki Mumbai Sol amuk hana semgatpaga mari lenana case asi lokhalapani sarkar gi pawn hai Enforcement Directorate na Sanjay Rawat ta mahakpo laknaba anirak khangan khrabani adumapo sangsat ki mifam lei haituna mahakna Enforcement Directorate na kauba adu chatkide Amadi August 8 ki matungda makoina kauriba adu chatpa yagani haina mahaki ugulgi khothangda pakhum pirakhi hairi aroibada maruiba pau amo Manipuri Bulletin sabana ngasi tongan ba bibak sing demand sing khanagani har ghar tiranga gi thoram mai pakna pangthok minanaba Mukhya Mantri Nongthomba Birena appeal tawri Manipur da COVID-19 na naba miyoi humbudra mari ngarang naba phakre naba phabagi sang chada marpudani pan dasmik sinoni palda leire amasung Commonwealth Games da Bharatna sanagi takman ahum lupagi ani amasung chenjengi ama punna takaman taruk phangle pauloi jare